Manipur Innovative Youth Organization Delhi Mayona Chahi ahum lisang seda chatharakibagi saruka moina handak chahi gi oina marirak suba Delhi NCR amadi Delhi ga naknaba state sing Chandigarh Punjab amadi Rajasthan chingbada tamningba state asigi class 12 loraba Maheiroi Singh amadi Common University Entrance Test thakraba Maheiroi Singh Academic Counselling Pangthoklagani haina hiramasigi matangdanga sikhuya thongda leiba Kangleipak Students Association KSA gi head office ta pangthokpa pawgi mifamamada Mayon gi president Yengkhom Gunchen bana hai hairiba marirak suba counseling asigari gi HRD Academy da numinini haibadi lakliba June 13 amadi 19 da ayuki pung 8 dagi nungthil gi pung 3 fawba pangthokani Manipur amadi North East gi Maheiroi Singh na awangba thaki mahitam thanaba Delhi da lakpa matam da thengnariba khudong chadaba kaya Mayon ga tathok tasin tawnaba counseling asida saruk yabinaba makhata na appeal tawkhe Manipur da laiba satra sing natragana North East key state sing da laiba 12 loiraba satra sing asina tongan mainland state sing da admission tawnana bagi chansalakpa lambi da men oina accommodation dagi haurakanda admission process ta tongan ba issue mayam ama thengna ba asida akoina Manipur Innovative Youth Organization Delhi na khara da oiraga sumating pangba ngamgadra haibagi wakhalon da akoina sinjaba counseling asida CUT Common University Entrance Test ki exam tharbikra ba satra sing amadi maruoina parents sing na isa gi icha sing bu hariba counseling asida thabiraktuna counseling asibu mai pakhan biyu amadi hariba counseling asi khudong saba asibu lawbiyu haina thamjari